आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव सरकार ना हारी ड्राई रन की फीडबैक ते युमफम ओइरगा ngasiदगी नुमि 10 गी मनुंगदा अथो अकाई ओइना कोविड-19 वैक्सीन सिजननाबा हौहनबा सेम सारे मणिपुरदा कोविड-19 लांदंग सिंगथानिंगाई ओइना माइ पाकले लाइना सिना नाबदगी पागलपगी चांग चादा 43.3 यौरे बर्ड फ्लू संदोरपा थिंगनबा लौखटपा याबा थबक पुनमक खुदकता लौखटनबा केंद्रना राज्य अमसुंग यूनियन टेरिटोरी सिंगदा खंगनख्रे अमसुंग अगरतलागी महाराज बीर बिक्रम एयरपोर्ट अवांग नोंपोक लमदंगी अहुम सुबा इंटरनेशनल एयरपोर्ट ओइरगनी लेबाक असिना मालेमगी लाइचत ओइरिबा कोविड-19 की मायोक्ता पुन्ना मतोइना लांथिंगनारी लमदम सिगी मियामना सखंगनरबा मियोय कयानासु लानफम बसिदा माइ पाकनाबगी दमक आकाशवाणी इम्फालगी इपावगी खुतांगदा मिपुंग खुदिंगमकना अराइबा थवंग अहुम फेस मास्क उपा अमगा फुट तरुक लामनना लैनबा माइ मिट अमदी खुद सातोइना हमदोक्तुना तरुतनाना थमनबा अपील तौरी मणिपुर के सकनाइरबी सैसक्पी अकोइजम उसारानीना कोविड-19 दगी ngakthoknaba miyamda appeal tawratuna hai Mayambu akoijam usarani na khurumjari hauzik phawbagi oina covid-19 laichat asidagi ngakthoknaba amatta ngaraba pambaidi cheksinba haibasina oiri sarkarna laichat asi thingnaba hotnariba sigi mathakta aikhoi punamakpu bhap taminaduna laichat asidagi ngakthoknaba tangai phadaba niyom ahumkhak ngakna chatminasi aikhoi khudimakna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sijinnaduna khutsa sengna hamdoksi amasung mi amaga gi marakta phut taruk ki social distancing thamsi cheksin bahaibasina isa aikhoi gi nungsiraba imung manung amadi miyambu laichat asidagi kanba ngamgadoribani mayambu amukka hanna khurumjari hojik mapung oiba paw सरकार ना हारी ड्राई रन की फीडबैक ते युमफम ओइरगा ngasiदगी नुमि 10 निगी मनुंगदा अथु अकाईगी ओइना कोविड-19 वैक्सीन सिजनबा होहनबा सेम सारे नोंमाइजिंग नुमिता DCGI ना लेबाक असिदा अककनबा चांगदा वैक्सीन अनि सिजनबगी अयाबा पीरे हाइना लाउथोखरे पौमिसिंगदा वांगांगबदा हेल्थ सेक्रेटरी राजेश भूषण ना हाई अरोइबा वारेपति सरकार ना लौगनी महांगना हाई भारत पाक सनै हिदा कापथोकबगी थौरम पांगथोकबा खुदिंगमक्ता हिदाक सारिबसिंग अदुना लेबाकी तोंगान तोंगानबा मफम मरीदा लेबा प्राइमरी वैक्सीन सोर्सिंगदा वैक्सीन सिंग अदु पुरकलगा थम्मी मफम दुदगी पुलप राज्यगी वैक्सीन सोर 38 ता पुखी मदुगी तुंगदा जिला सिंगदा अमसुंग अरोइबदा प्राइमरी हेल्थ सेंटर सिंगदा थम्मी श्री भूषण हाई अहानबगी वैक्सीन थमनबा मफम मरी अदु गवर्नमेंट मेडिकल स्टोर डिपो कौवी मदु कर्नाल मुंबई चेन्नई अमसुंग कोलकाता लई लेबाक सिगी ओइना वैक्सीन सोर 38 लई महांगना हाई लेबाक असिदा लैरिबा अपुनबा कोविड-19 केस की चादा 9.3 तमक लायेंग संगसिंगदा लायेंगदुना लैरी मणिपुरदा कोविड-19 लांजंग सिंथानिंगाई ओइना माइ पाकले नोंमगी पॉजिटिव ओइबगी चांग हंथारक्तुना हौजिक एक्टिव केस 353 खक्ता ngaire लाइना असिना नाबदगी फगलपगी चांग चादा 43.8 यौरे कोविड-19 कमन कंट्रोल रूम ना ngarang numidang waram thopa cherol amana hai haukiba pung 13 da mi 43 positive oirakhi haujuk phawada apunba positive case 19,919 sure masigi manungda 19,919 naba phakre haukiba pung 13 da mi 63 naba patuna discharge tawki laichat asida sikiba apunba masing 363 yaure हौखिबा पुंग 13 इम्फाल ईस्ट अमसुंग इम्फाल वेस्ट तगी मी अममम सिखी मियामगी खुदोंगचानबगी दमक कोविड कमन कंट्रोल रूम की टेलीफोन नंबर 1800-345-3818 पुंग 13 चुकना हांगदुना थमली युमदा आइसोलेशन तौबगी हेल्पलाइन नंबर ना स्टेट हेडक्वार्टर्स की 0385-241-4009 नी अदुगा थौबालगिना 841-5944-151 नी सरकार की डॉक्टर सिंगसु नुमाइजिंग नतना नुमित खुदिंगे अयुक पुंग 10 दगी नुंथिल पुंग 3 फबा ऑनलाइन टेली कंसल्टेशन सर्विस पीरी
Manipur Mental Healthline Number 104 su numit khudingi ayuk pung mapan dagi numidang pung mapan phawa hangduna thamli. Meghaloi da ngarang COVID-19 na miwa ini sikiba dagi raja aduda laijat asina sikiba masing chamani phumathoi sure. Directorate of Health Services ki cherol amana hai haukiba pung kunmari da mi kunmanga nauna positive oirakhi tarani thoina naba pakhi. Haujik raja asida active case chamani phumapan leiri. Meghaloi gi oina punna positive oikiba masing lising tarau hundoi chama suna taruk sure. Masigi manungda lising tarau hundoi chani tara taru naba phakre. Leibak asida COVID-19 na nabadagi parakpagi chang chada marfudra taruk dasmik ahumani yaure. Haukiba pung kunmarida milising kunmapan supna marfudra mathoi naba parakki. Kendra gi haksel mantraloina hai punna naba pakiba masing lak marfudra mapan lising umpudra manga chamapan yangkai nipan sure. Haukiba pung kunmarida milising tara taruk chauhum humpudra manga nauna positive oirakpadagi laibak asigi oina punna positive oiba masing koti ama lak ahum lising yangkai taruk khare hele. Haukiba pung kunmarida mi chani ama sikibadagi laijat asida sikiba masingna lak ama lising ni phumapan chanipan yangkai sure. Haujik lairibe active case masing asi apunbo positive case ki chada ani dasmik ani ahum khaktani. Tabiriba pawasi Akasbani Imphal dagini. Var flu sadorapa thingnaba laukhatpa yaba thabak punamak khudakta laukhatnaba kendrana raija amasung union territory singda khangan khre. Himachal Pradesh, Rajasthan, Kerala amasung atai raija kharada uchek masing yamna sirakpadagi thaurang asi laukhalakpani. Laina asi mi amasung atai yumda yokpa sa uchek singda sandorapa yai hainasu chekshinnaba kendrana khangan khre. Chief Secretary singda iba cherol amada Environment Mantraloina Raija amasung Union Territory singda uchek singda laina asigi khudam uba phangbra haibadu kupna yengsinaba khangan ki. Bhopal da laiba ICAR gi National Institute of High Security Animal Diseases ki warol palladuna Mantraloi asina hai test tawkhiba sample sing H5N1 avian influenza positive oire. Virus hasi yumda yokpa yen nganu marakta launa batana tana yumda yokpa yen nganu dagi lamgi uchek singda su sandoi lamgi uchek singdagi su yumda yokpa singda sandoi. Madhya Pradesh ta Indore agar malwa amasung Mandsaur jila singda asiba kwak singda H5N8 virus yawba thingnare. Animal Husbandry Department na raija asida hanana bird flu dagi chekshin naba khangan khrabani. Raija asigi jila tarada kwak samri rom siba thingnare. Jila ahumdana bird flu thingnare. Raija gi Animal Husbandry Department ki Director Dr. R.K. Rokadena hai bird flu di kwak khakta da sandokli. Haujik phawai ke oina di yenda virus hasi uba phangdri. Mandsaur jila da di District Authority na yen amasung yerum yonba dukan sing numit tara mangani thingjin khre. Nagaland ki Mukhyamantri Nayani na ngarang duko tampak ta mai chak liba du nongthak tagi yengchin khre. Umang da mai chak liba du na mang ta haliba sing mai adu laksin na ba sung muthat na ba honariba sing adu mahangna haktheng na yengchin ki. Agartala da laiba Maharaj Bir Bikram Airport awang numpok lamdam gi ahum suba International Airport oiragani. Airport asi chawthok hanaba lupa koti chamri kunthani panchang na paikal iba project adu sahi asigi March thada loiragani. Airport asigi anauba integrated terminal building sabaloiduna manungi thabak sing paikali. Airport Authority of India gi official amana hai thabak sing asi sahi sigi March kunthama toi phawbada luisilagani. Mahangna hai anauba terminal asi domestic passenger lising ama amasung international passenger chani chathok chachin tawba yagani. Meghaloi BJP na hairi kendra na awang nopoki raja punamakta chapmanana phanpiri. Meghaloi BJP ki state president Ernest Mori na hai BJP na luchingba NDA sarkar na phanpibagi matangda michang mikhai naibagi wafam laite. Loisilakpada COVID-19 dagi ngakthoknaba face mask upa phuttaruk lapna na laiba khutcha amadi mai mitaru tanana thamba haiba achamba thawong ahum singang na chatpinaba amuk hana ningsingjari. Aroibada maruoiba pau amu hana sarkar na hairi dry run gi feedback te yumpham oiraga ngasidagi numit tarani gi manungda athu akai gi oina COVID-19 vaccine sijanaba ho hanaba sem sare. Manipur da COVID-19 lanjang singthaningai oina mai pakle laina asinna nabadagi pagalakpagi chang chada marphudra mari dasmik tariat ahum yaure.
बर्ड फ्लू संदोरप थिंगनबा लौखटप याबा थबक पुनमक खुदकता लौखटनबा केंद्रना राज्य अमसुंग यूनियन टेरिटोरी सिंगदा खंगनख्रे अमसुंग अगरतलागी महाराज वीर विक्रम एयरपोर्ट अवांग नोंपोक लमदमगी अहुम सुबे इंटरनेशनल एयरपोर्ट ओइरगनी पाउ लुइजरे।